Security Force na loan at Tinkraba Lalhulu KCP PWZK Active Kedarama Khongzom Police Station Konba Khongzom K Baching the Gate could like a Konan Fagat Pangamle Hari. Police Tagi Fongba Palman Hai Faraba Mui Atude Khongzom K Baching the Gate Ahong Sangbam Naubi Jahi Nifuni Toini. Mangondagi M20 pistol ama pistol atuki kapa yariba nongmay maru ani yauba magazine ama SIM card ani yauba mobile phone ama amade makhong ani panba gari amaga fagat pangamle hari faraba miyoy adu Khongzom area ge miyamdagi logi wangmada senkhai tumkai tobada jenaba miyoy ni hainasu police ki powers na makatari Nagalamoromda Thaudok aduge follow up oina Lal Haulup asimake atopa keder amaso Imphal East District ki Porompat Police Station konba Khurai Kongpan Laisram Laikai dage fagat pangamle hari faraba miyoy adude tentha khunjaw dage hauzina Khurai Kongpa Laisram Laikai da leiba maipam tomba topaming loya jahi nifuni thoine Mangondagi 9mm pistol ama pistol adugi kapa yariba nongmay maru taruk yauba magazine ama amade SIM card ani galoina na mobile phone ani su fagat pangamle hari